ngasi phonggiba tongan manipuri sifong sing amasung thokiba thawdo wathok singdigi maru oibi I pausing khongatcharaga manipur top channel gi maikadigi mayam da share tawjigi ahanbada laibak si goibang asigi covid-19 update mayam da thamjage hawkiba pung kun gi mari isda laibak asida yamlaba miyoi habede miyoi lak aniga lising yang khaiga mapanga songwa ga yang khaiga matoi nauna covid-19 positive ohenkre amasum nauna miyoi la aniga lising yang khaiga mapanga songwa ga yang khaiga matoi covid-19 positive ohenkraba matungda yamlaba miyoi habide miyoi lising mariga saniga supnagi mapan covid-19 maram oiduna laikhidre hainasu health ministry gi thadorakpa pawmana makhatan phongdorakli mas makhasa tajarak poina to manipur ga ba musum thoki ba thawdo wathok sing mayamda masakhaina maroi pausing pijage mayam lai phuktaminasi yamna ngakliba pawmana mayam home isolation tawduna leiriba miyama yumdagi mapan tholak-tuna potsei leiri haibigi pawma lakpadagi more ward number 5 ki manung sana leiriba miyamna mi paina pokna kre hairi amasum hairiba thawdo asi ngasi ayuk more ward number 5 ki manung sana leiriba Nepali bastida home isolation tawduna leiriba Dr. R.K. Maipaksana yumdagi tholak-tuna sana thaknaba leibada miyamna mi paiba pokhibani so hairi amasum hairiba thawdo asigi matungda more commando gi OCM Ravindrona lusingba team amana more gi manungsana leiriba cantonment amasum home isolation tawduna leiriba miyamna yumdagi mapan tholaktanaba loinana miyamna yumdagi mapan tholakpat matamda face mask sumna upnaba loinana social distancing gi satna kangnun sing ningthina ngakna satnanaba haiduna publicity hauji sathari haina su thajabiyaba mafamdagi phangba paw man hairi atopa pawna ma'am government of Manipur secretariat health department dagi order ma thokre ma'am ngarang me gi tangkunda karamba order no habdu ma'am da share tawjige Dr. Yahya Khan Emo District Hospital Thobal gi disciplinary proceeding mark ki mathakta lakhat kre haidi mark si district hospital urkhulda transfer tawbada government gi order adu disobedience oibigi damak join tawdabigi damakta mark si Manipur government sub-rule clause 1 of rule 10 of the Central Civil Service Classification Control and Appeal Rule 1965 ki khara Dr. Yaima Khan si mark si khudaktagi suspension tawre haina order si tholakpani aduga order ama makha taba thoktriba phaw mark suspension na laigani haina su ngasi order sina makha thana supalli makha sa tharak poina to pamaruiba pawkhuranam accident sire ngasi numi jungba do waida Pearson mun manak thokiba lambi gi lebak thiba thawdo amada sai nifugu nipan gi nupa ama laikhidre ani na sokle pawgi likhun amagi matungina sangting khundigi upurga lakpa 407 truck ama khun sidagi kilometer marirom lablaga Pearson mun manaki lambi gi golai leibra truck adu mathak makha onmani amasum truck adu tonglakpa mi ahum khudakta hospital la puba amadi laikhidabani haina pawsna palli amasum laikhidraba mi adugi maming Mangjinlan sai nifugani pan apokpa lekhidraba naikhai kawi amasum aruba phibam da soklaba mi ani eduna Gautinlam driver sai kungatru apokpa lekhidraba lalen amasum tingai song sai taragatru nupini apokpa lal song kawi makoi humak santhing khunda leibani haina supalli atopa pawamana mu center sing yengsinbio sample collection center sample collection chatluraba matung amadi covid-19 vaccination center da tika tharuraba matung numit khirani leiraga covid positive oiba yorakpana vaccination center sing amasum sample collection center sing the health department na kharaga hena yengsinba darkar oiri haina pawgi likhun singna su phongdoknarakli atopa pawamana mu dukan amadi hotel sing hangbagi numit tadrabasu hangnabi yaure Tengnopal district asigi ngarang fawbada covid positive oiba active case taraga mapal lairi masigi manungda moregi active case mari yauri haina covid care center oiriba more hospital gi phangba paw amana hairi amasum covid ki laisat asidagi section na lainanaba matam gi lenga na piba satna kanglon singangna miyamna satnanaba more police na akan mona section tharang lokhatuna lakli masida miyamna su wakhal taminaduna covid lan thengnabada Aikoi punamaki thaudang yamna lei haiba asi khanthaba matam oirabani nakala maromda state asida nomonomogi covid-19 gi second wave hengalagdi basi yenglaga masidagi section thorang lokhat poina tha asigi manga da Tengnopal district magistrate na order ama thoktuna more kaithel da hangniba dukan hotel sing 1 2 3 khaidoktuna rotation 9 na hanghanbagi thabak sa tharamba sing adu ngasidi masa masagi dukan amadi hotel sing hangbagi numit tadrabasu hangnaba yauri
ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯔꯛꯊꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯧꯁꯥꯕꯤꯗꯕꯒ ꯀꯣꯚꯤꯗ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯁꯥꯟꯇ ꯈꯨꯔꯥꯏ ꯅꯨꯄꯤ ꯑꯃ ꯅꯥꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯑꯃ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯁꯥꯒꯩ ꯅꯥꯇꯩꯅ ꯌꯦꯡꯕꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯦꯡꯂꯨꯕꯗ ꯆꯥꯗ ꯇꯔꯥꯗꯒꯤ ꯍꯦꯟꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯦꯡꯕꯤꯗꯕ ꯑꯣꯏꯕꯅ ꯀꯣꯚꯤꯗ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯟꯇ ꯈꯨꯔꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯡꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯛꯄꯅꯤꯅ ꯂꯋꯥꯏꯗ ꯈꯨꯠ ꯍꯥꯞꯄꯦ, ꯆꯥꯅꯕ ꯐꯪꯂꯣꯏ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯅ ꯑꯀꯤꯕ ꯑꯃ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅ ꯁꯥꯟꯇꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯕ ꯕꯥꯜ ꯚꯋꯟꯒꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯅꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈꯤ꯫ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃ ꯊꯝꯂꯒꯗꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯁꯥꯟꯇꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯀꯦꯌꯔꯒꯤ ꯃꯐꯝ ꯇꯣꯉꯥꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯁꯥꯟꯇꯅ ꯍꯥꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯕꯣꯗꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯀꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅ ꯃꯦꯟꯇꯦꯜꯂꯤ ꯋꯥꯍꯟꯕ ꯀꯌꯥ ꯊꯣꯛꯏ꯫ ꯃꯁꯤꯅ ꯀꯣꯚꯤꯗ ꯅꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯗ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯌꯥꯝ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯣꯉꯥꯟꯅ ꯍꯥꯏꯕ ꯑꯃꯨꯛ ꯇꯧꯈꯤꯒꯨꯝꯁꯤ ꯕꯥꯜ ꯚꯋꯟꯒꯤ ꯅꯨꯄꯤꯒꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯑꯗꯨꯃꯛ ꯊꯝꯈꯤꯁꯤ ꯍꯥꯏꯅ ꯁꯦꯀꯦꯟ ꯋꯦꯕ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯒꯤ ꯐꯥꯔꯁꯠ ꯋꯦꯕ ꯑꯗꯨꯗꯗꯤ ꯒ꯭ꯔꯤꯟ ꯖꯣꯟꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ, ꯔꯦꯗ ꯖꯣꯟꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯑꯅꯤ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯗ ꯌꯥꯝꯅ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯂꯤꯡ ꯐꯥꯎꯕ ꯇꯧꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯃꯥꯛꯁ ꯎꯞꯇꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯃ ꯑꯦꯝꯕꯤ ꯄꯨꯂꯤꯁꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁꯥꯒꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯃꯤꯌꯥꯝ ꯇꯤꯟꯕ ꯀꯩꯊꯦꯜꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯗ ꯃꯥꯛꯁ ꯎꯞꯂꯛꯇꯦ ꯍꯥꯏꯕ ꯋꯥꯍꯧꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤꯕꯒꯤ ꯃꯊꯛꯇ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯤꯡꯕꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯦꯝꯄꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯊꯣꯛꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯃꯥꯛꯁ ꯎꯞꯇꯅ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯗꯨꯅ ꯂꯦꯞꯅꯕ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯎꯕ ꯃꯐꯝꯗ ꯂꯩꯕ ꯑꯣꯄꯟ ꯖꯦꯜ ꯑꯃꯗ ꯕꯟꯗꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯊꯝꯂꯨꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯃꯗ ꯄꯨꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯊꯧꯑꯣꯡ ꯑꯗꯨ ꯑꯊꯤꯡꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯕ ꯅꯨꯄꯤ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯈꯤꯕꯒꯤ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯕꯤꯕ ꯑꯃꯁꯨꯡ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯈꯤ꯫ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯖꯤꯞꯇ ꯀꯥꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯌꯥꯗꯕꯗꯒꯤ ꯐꯨꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯁꯩꯔꯛꯁꯤꯗ ꯔꯥꯍꯥꯂꯤ ꯑꯦꯔꯤꯌꯥ ꯄꯨꯂꯤꯁꯀꯤ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔ ꯀꯃꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯥꯛꯁ ꯎꯞꯂꯛꯇꯕꯒꯤ ꯅꯨꯄꯤꯗꯨꯅ ꯅꯨꯄꯤ ꯄꯨꯂꯤꯁꯇ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯁꯛꯇꯝꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯔꯛꯈꯤꯕꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯗꯛꯐꯝꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯈꯪꯕꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯑꯃꯁꯨꯡ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯏꯃꯨꯡ ꯑꯃꯅꯤ ꯈꯛꯇꯗ ꯃꯇꯦꯡ ꯄꯤꯔꯝꯕꯒꯤ MLA ꯑꯃ ꯕꯣꯏꯀꯣꯠ ꯇꯧꯈ꯭ꯔꯦ꯫ ꯅꯝꯕꯣꯜ ACꯒꯤ ꯐꯣꯏꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯟꯇꯥꯟꯃꯦꯟ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ AC ꯑꯁꯤꯒꯤ MLAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯅꯥꯎꯕ ꯑꯦꯂꯥꯏꯁ ꯄ꯭ꯔꯦꯝꯖꯤꯠꯅ ꯌꯨꯝ ꯑꯃ ꯑꯅꯤ ꯈꯛꯇꯃꯛ ꯈꯟꯒꯠꯂꯒ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯤꯔꯝꯕ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯔꯗꯨꯅ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ AC ꯑꯁꯤꯒꯤ MLAꯕꯨ ꯀ꯭ꯂꯕꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯐꯣꯏꯖꯤꯡ ꯃꯈꯥꯗ ꯂꯩꯕ ꯌꯪ ꯒꯥꯏꯗꯦꯟꯁ ꯀ꯭ꯂꯕ ꯑꯦꯟ ꯌꯨꯠ ꯋꯦꯜꯐꯤꯌꯔ ꯁ꯭ꯄꯣꯔꯠ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯍꯤꯔꯣꯖꯤꯠꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯕꯅꯤ꯫ ꯑꯃꯁꯨꯡ ꯆꯤꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯅꯝꯕꯣꯜ ACꯒꯤ MLA ꯅꯃꯩꯔꯥꯛꯄꯝ ꯂꯣꯀꯦꯟꯕꯨ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯆꯤꯔꯣꯜ ꯑꯁꯤꯅ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯑꯋꯥꯕ ꯅꯪꯂꯕ ꯅꯝꯕꯣꯜ ACꯒꯤ ꯐꯣꯏꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯟꯇꯥꯟꯃꯦꯟ ꯖꯣꯟꯗ ꯂꯩꯔꯤꯕꯁꯤꯡꯗ
TH Basanta Retired IPS की मैकेदी अंगम मतेंग पिरकपगी तमक्तदी क्लब असिगी मैकेदी की थगतपसु फोंदोरखी लोइसिलकपोइना तो पापाव मनम कोविड-19 की मतंग इरखिबा अरानबसिंग सेमदोकनबा फेसबुक अमसुम ट्विटर दा खंगनख्रे सिंगापुर दा हुजिक ओइरिबा कोविड-19 लाइना लाइसत की मतंगदा सोशल मीडिया प्लेटफॉर्म सिंग अरानबा वफम क्या संदोरखलिबदु सेमदोकनबगिदमा गवर्नमेंट फेसबुक अमसुम ट्विटर दा खंगनख्रे हाइदि हिरामसिगी मरी लेनेना सिंगापुर की मिनिस्ट्री ऑफ हेल्थ फोंदोरखिबा सोशल मीडिया प्लेटफॉर्म सिंगदा लेबादुदा इंडिया दगी हौरखिबा कोविड-19 की अनौबा वेरिएंट्स मखल अदु संदोकपा हौरे अमदि मसिना सही नौरिबा अंगांग सिंगदा का हेना खुदोंथिबा थोगनबा याय हाइना इनरगलि मसि लेबा अदुगी मियामदा मी पाइबा पोखनबा याबा वफमनि मरमदनो सोशल मीडिया प्लेटफॉर्म सिंगना अरानबा पाउ सिंगसी फिल्टर तौनबा मदि सेमदोकनबा होनगदबनि इंडिया संदोकलिबा कोविड-19 के अनौबा वेरिएंट सिंगापुर थेंगनख्रे अदुबो हाइरिबा वायरस मखल असिना सही नौरिबा अंगांगसिंगदा का हेना सैथिंग पी हैबा वफम अदुदि अरानबनि लेबा अदुदा लेंगाना इंडिया संदोरखलिबा कोविड-19 वेरिएंट्स की मतंग अवेयरनेस कया पीदुना लाखलि मरासिदा अरानबा पाउ संदोकलिबा सि लेबक थीबनि हाइना पाउस मेक्सिना फोंदोरखलि एंड थैंक यू।